मणिपुर के अहम न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजवाई मथक टोंगथाम लिकाई हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर माइग्रेन चिंब लायेंगली हॉस्पिटल न्यूरो की लायेंग चंब अफब मखल की खुसु खुलाई मेशीन मरांग कायद लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंथिना लायेंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाब क्या मायोंगदरी मसिदसु नतना मतम थिंथना अनाब लायंगना मरम ओरगा खुदोंथिबा क्यासु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल ICU बेड्स ऑपरेशन मेडिसिन एक्सरे लेब कमरी लेनबसु अताब ममलदा फंगली ngasi biro amadi kudong saba singa silobiyo hena kuba mrol gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani खुरमजरी लिटी विगी टेस्ट ऑफ कार्टून की महाव मेंग ताबिरु सुम हम तरा मोक्चरी मरु ngasi imphal funga pause singi cartoon singda cartoonist sina kari haining liba kari phonong liba kari wakhal khalan ba do miam da sanong thamjage aham da lokhajage Shanghai Express ki onthok pani da hariba cartoon ju yang phajaba cartoon yang biu doctor namal lere nurse namal lere patient party mo wai sana bani adeda kuina hospital da sum layeng pagi thengna badu da doctor sina hang mane ba khura अनाब कमायना तौरे खर फरबोना खुरासना खुमकपने कमाय खुमकेदा सारना टेस्ट तौ हाइबा मयामदु तौबा लोइदिङैदा डायरिया तौरगा पेसकारी दासिनी हाइबा मिंग ओलगा मथक तकाखरे हयेंग सोरानेना अखोई सी मणिपुर जी होय चुमे टेस्ट तौबा डॉक्टर अखोई मुगी प्रोफेशन दा तिंगनबगी वानते अदगी खतंग तौबा याबा थाइनगी लायंगकपा डॉक्टर सिंह अरिबा ले हाइबा तारे अंगांगी लायंगिबा डॉक्टर सिंह जी टेस्ट तौबा कायसी अदुम अखोई खंगक्तबा उरक्तबा हाय तारे कई तौरे हंगनी अंगांगदुदा वरै सानरी सिनी हारकादुदी सी चाव खोलु हायना तौरगा हिदाक तो पिजरगा दम फरकपा थाइनदी यंगलिंगे मतम डॉक्टर याम तांगमनिना अखोई कंपाउंडर नगा येंगबा अदुम अदगी मतमदुददी अखोई डॉक्टर सिंह सी ngaliंगे मतमदा 70s 80s मतमदुदा अखोई कौबगा चटपा युमदगा अदुम पायरगा लाकपदि याम चनरमे हजिबुदी मदुगी के ट्रेन दु लोइग्रे तोंगान तोंगानबा क्लिनिक हांगनरकपा मसागी करी लाकपा म्यामा दुगा अखोई अदुमाइनगा नुंगदांगगा कौबगदु चनिंगदबु फावबा म्यामसु अखोई लैरिबा होंगैबा होंगबसिना दum ओइद्रे हाइतरा अददा टेस्ट म्यामसे तौतो एनीने अमा तौ मतमदा अखोई संग मतमदा टेस्ट नि अदगी खरसु याविनी डॉक्टर सिंगदुगी माक्सागी नंगना मागी क्लिनिक म्याम लैनी अदुदा येंगु अदुदा टेस्ट तौरोना अदा हंगनी अजा सा अदुदा नतदी यादब्राना यादबुदी लेते हाइनी अदु यारिगदी अदु अखोई सारदी मागी स्टाफ तुना हायनी अदुगी क्लिनिक तुदा अदुगी डायग्नोस्टिक तुदा अदुदा येंगना हेना फैगा हाइसी अदुम मसामक नर्स ना हाबि यावबने दुम मागी लेरिबा क्लिनिक की नर्स लेरिबा सिंगदुना अदुनी अदैदुदा माना टेस्ट म्याम तौ हायदुदा साना टेस्ट तौ हाइबा म्याम दु तौबु लोइदिङैदा डायरिया तौरगा पेसकारी दासिनी हाइबा मिंग ओलगा मथता काखरे हयेंग सोरानेना अदुना टेस्ट म्याम दु तौबु लोइदिङैदा डायरिया तौदना अदु लैखिद्रेना फोंदोकपा यामना फजबा मनुंग हुतना अखोइगी वानथोक लैना अदुंबा वानथोक लैबा यामना फजबा अदुंबा कार्टूनना थमजगे मथंग लैसिना अखोइ सना लैबा की लोइरेदना जेंबियो अखोइ इसै सुर पानबम लैरे मागे हौदोंग अमगा पुन्ना लैमिनरगा माना सुरसे पानथबनी इसै सक्थरकपनी अददा हौदोंसिना फोंदोरक वफमदुनी माना सुरसे पालगा मी हानरी चिंगदा संगाब चेनरी तमदा भोट कन्न खोमनरी अवा अना खंदरी एना मान इसोइसे सुर पांजलकपने एना पाधरकपने फजना अदैदा माइ हौदोंसिना इस माइ इसै मेक्सिदी असुम याम यावरिनेना अदुना मी हानरी चिंगदा संगाब चेनरी तमदा कोई संगाब लेपथे इनोग्रेशन तौबा बोट कन्न खोमनरी
ꯑꯋꯥ ꯑꯅꯥ ꯈꯟꯗ꯭ꯔꯦꯅ ꯍꯧꯖꯤꯛꯁꯤ ꯏꯂꯦꯛꯁꯟꯗ ꯂꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅ ꯀꯦꯝꯄꯦꯟ ꯇꯧꯅꯕ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯀꯔꯥꯀꯥꯔꯇꯥꯒꯤ ꯃꯤꯠ ꯑꯗꯨꯒꯤ ꯃꯤꯠ ꯑꯗꯥꯒꯤ ꯃꯤꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯧꯗꯕ ꯌꯥꯗꯕ ꯌꯥꯝꯅ ꯐꯣꯡꯅꯗꯤ ꯇꯧꯕ ꯌꯥꯗꯕ ꯌꯥꯝꯅ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯇꯧꯗꯅ ꯀꯣ ꯀꯟꯅꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯨꯃꯤꯟ ꯇꯧꯍꯟꯗꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤ 27ꯁꯤꯗꯗꯤ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯂꯤꯂꯥꯅꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯏꯂꯦꯛꯁꯟ ꯑꯃ ꯑꯣꯏꯅꯤ ꯄ꯭ꯔꯖꯥ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯂꯩꯉꯥꯛ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯔꯦꯞ ꯚꯥꯞ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯣꯔꯤꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯏꯂꯦꯛꯁꯟ ꯑꯃ ꯑꯣꯏꯒꯅꯤ ꯃꯗꯨꯒꯤ ꯔꯤꯖꯜꯇꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯥꯔꯇꯨꯅꯤꯁꯅ ꯎꯔꯒ ꯃꯥꯒꯤ ꯀꯥꯔꯇꯨꯟꯁꯤ ꯈꯨꯠꯊꯥꯡꯗ ꯊꯝꯃꯛꯄꯅꯤ ꯑꯗꯨꯅ ꯃꯤ ꯍꯥꯟꯅꯔꯤ ꯆꯤꯡꯗ ꯁꯪꯒꯥꯕ ꯆꯦꯟꯅꯔꯤ ꯇꯝꯗ ꯚꯣꯠ ꯀꯟꯅ ꯈꯣꯝꯅꯔꯤ ꯑꯋꯥ ꯑꯅꯥ ꯈꯟꯗ꯭ꯔꯤꯅ ꯑꯗꯩꯗ ꯍꯧꯗꯣꯡꯁꯤꯅ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤ ꯑꯆꯨꯝꯕ ꯌꯥꯝ ꯌꯥꯎꯔꯤꯅꯦꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯨꯍꯦ ꯑꯗꯨꯅꯤ ꯕꯥꯂꯨꯍꯦꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃꯈꯛ ꯃꯥꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯅꯤ ꯑꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯨꯃꯥꯡ ꯀꯥꯡꯕꯒꯤ ꯁꯤꯟꯅꯤ ꯑꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤ ꯁꯥꯔ ꯀꯨꯀꯤ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡꯁꯤ ꯗꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯒꯨꯖꯔꯥꯠꯇ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯒꯅꯤꯅ ꯃꯥ ꯈꯪꯕꯣꯏ ꯑꯗꯨꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯈꯟꯅ ꯅꯩꯅꯕꯁꯨ ꯌꯥꯎꯈꯤꯗꯣꯏꯅꯤ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯣꯏꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯑꯒ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ ꯀꯦꯝꯞꯇ ꯂꯩꯕ꯭ꯔꯥ ꯃꯇꯝꯗꯨꯗ 2008ꯇ ꯁꯨ ꯁꯥꯏꯟ ꯇꯧꯅꯕꯗꯨꯗ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯃꯤ ꯀꯌꯥ ꯁꯥꯏꯟ ꯇꯧꯅꯕꯗꯨ ꯌꯥꯎꯈꯤ ꯍꯧꯖꯤꯛ ꯃꯆꯥ ꯁꯅꯥ ꯌꯥꯟꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯑꯉꯥꯡ ꯈꯣꯝꯅꯝ ꯅꯝꯕ ꯌꯥꯎꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯕ ꯌꯥꯎꯔꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯐꯥꯒꯤ ꯇꯧꯅꯔꯤ ꯃꯌꯥꯝꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯁꯥꯏꯟ ꯇꯧꯅꯕꯗ ꯁꯨꯒꯤ ꯃꯣꯏꯒꯤ ꯀꯥꯗꯔ ꯀꯌꯥ ꯂꯩꯒꯤ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯍꯥꯏꯁꯤ ꯅꯩꯅꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯗꯨꯅ ꯁꯨꯒꯤ ꯀꯦꯝꯞꯁꯦ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯒ ꯒꯨꯖꯔꯥꯠꯇ ꯄꯨꯕꯤꯔꯣ ꯑꯗꯨꯗ ꯈꯪꯒꯅꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯣ ꯂꯣꯏ ꯈꯪꯒꯅꯤꯅ ꯐꯣꯡꯗꯣꯛꯄꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯃꯥꯟꯕꯁꯤ ꯈꯪꯉꯒ ꯍꯨꯃꯥꯡ ꯀꯥꯡꯕꯒꯤ ꯑꯗꯨꯝꯕ ꯁꯤꯟ ꯌꯥꯝ ꯐꯖꯕ ꯁꯤꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯅꯤꯁ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯗꯥꯅꯟꯗꯅ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩꯗꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯊꯣꯛꯄ ꯄꯣꯠꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯀꯨꯕꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯃ ꯄꯤꯕ ꯂꯥꯛꯄꯅꯤ ꯈꯨꯗꯣꯜ ꯑꯃ ꯀꯔꯤ ꯈꯨꯗꯣꯜꯅꯣ ꯍꯥꯏꯗꯨꯗꯤ ꯎꯔꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯃꯥꯛ ꯅꯨꯄꯥꯁꯤꯅ ꯌꯣꯒꯤ ꯃꯤꯅꯤ ꯇꯨꯄꯤꯒꯁꯦ ꯐꯩꯅ ꯎꯞꯄꯒ ꯏꯀꯨꯕꯣꯛꯀꯤ ꯆꯥꯕ ꯇꯨꯝꯅꯕꯅꯤ ꯊꯝꯖꯟꯕꯤꯌꯨꯅ ꯕꯣꯇꯜꯁꯦ ꯄꯤꯕꯅꯤ ꯑꯗꯩꯗ ꯃꯀꯨꯕꯣꯛꯁꯤꯅ ꯏꯁ ꯆꯥꯕ ꯇꯨꯝꯂꯛꯇꯕ ꯀꯨꯏꯔꯕꯅꯤ ꯏꯃꯥꯛꯑꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯐꯖꯅ ꯕꯣꯇꯜꯗꯨ ꯂꯧꯁꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯥꯏꯖꯦꯁꯇꯤቭ ꯍꯥꯏꯗꯨꯅꯤ ꯐꯥꯒꯤ ꯇꯧꯅꯕ ꯗꯥꯏꯖꯦꯁꯇꯤቭ ꯑꯦꯟꯖꯥꯏꯝ ꯀꯥꯏꯅ ꯍꯥꯏꯅꯕ ꯆꯥꯛꯆꯥꯃꯥꯡꯒꯤ ꯌꯥꯎꯔꯕ ꯑꯦꯟꯖꯥꯏꯝ ꯀꯥꯏꯅꯒ ꯐꯥꯒꯤ ꯇꯧꯅꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯑꯩꯈꯣই ꯏꯀꯨꯕꯣꯛꯀꯤꯅꯤ ꯆꯥꯕ ꯇꯨꯝꯅꯕ ꯊꯝꯖꯟꯕꯤꯌꯨꯅ ꯕꯣꯇꯜꯁꯦ ꯄꯤꯕꯅꯤ ꯌꯣꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯃꯃꯥꯛ ꯅꯨꯄꯥꯁꯤꯅ ꯑꯗ ꯃꯀꯨꯕꯣꯛꯁꯤ나 ꯆꯥꯕ ꯇꯨꯝꯂꯛꯇꯕ ꯀꯨꯏꯔꯕꯅꯤ ꯏꯃꯥꯛꯑꯅ ꯂꯧꯁꯟꯈꯤꯕꯒꯤ ꯁꯤꯟꯅꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯅ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯗꯨꯅ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔꯁꯤ ꯌꯥꯝ ꯐꯖꯕ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯀꯁꯦ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯅꯤ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯅꯦꯕ ꯏꯂꯦꯛꯇꯦꯠꯁꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯦ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯦ ꯁꯤꯒꯤ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯒꯤꯅꯤ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯔꯦ ꯌꯨ ꯖꯁ ꯏꯃꯥꯖꯤꯟ ꯅꯪ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯋꯥꯠ ꯋꯨꯠ ꯌꯨ ꯐꯤꯜ ꯅꯪ ꯀꯃꯥꯏꯅ ꯇꯧꯅ ꯐꯤꯜ ꯇꯧꯒꯗꯒꯦꯗꯣ when you have been told to resign from your current position ꯅꯪꯒꯤ ꯖꯒꯥ ꯂꯩꯔꯤꯕ ꯅꯪꯒꯤ ꯐꯝꯗꯨꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯣ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯈꯟꯒꯗꯒꯦ ꯌꯦꯡꯉꯨ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁꯁꯤꯗ ꯃꯥꯅ ꯍꯪꯉꯛꯄꯗꯣ ꯄꯥꯎꯈꯨꯝ ꯄꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯔꯤꯖꯥꯏꯟ ꯇꯧꯒꯦꯅ ꯍꯥꯏꯔꯛꯄ ꯖꯥꯠꯂꯥ ꯃꯅꯨꯡꯒꯤ ꯀꯔꯤ ꯄꯥꯎ ꯐꯪꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯃꯗ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯕ ꯋꯥꯅꯤ ꯑꯗꯨꯅ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯒꯦ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯝꯇ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯀꯥꯏꯁꯤ ꯑꯗꯨꯒꯤ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯔꯥ ꯃꯅꯨꯡꯗ ꯑꯥꯊ꯭ꯔ ꯑꯃꯗꯤ ꯐꯨꯝꯃꯦ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯑꯦꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमई मथक टोंगथाम लिकाइदा हांदोकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंबा लायंगली
hospital asida neuro gi laing ber changba afaba makhal gi khusu khulai amadi machine marang kai lei masina kokal mari leina ba tongan ton ba makhal gi anaba sing ningthina laingli lamdam masida neurosurgeon yamna tanga leiba maramna chingmadi arapa phum dagi lakpa anaba sing neurosurgeon unanaba honabada awaba kya mayongdari masida sunatna matam thinthana anaba lainguna maram oraga khudong thiba kya sumayongdari masi punamakta khara do orebusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layingli hospital asida ataba mamalda laying matanatana OPD general amadi ICU beds operation medicine x-ray amadi lab kamai le nabasinasu ataba mamalda phangalli ngasi maglension biro amadi kudong chaba singa silobi ho hena kubam road gidamak hospital asigi telephone number 7005534166 natraga 8974572154 da pau phabirak yagani